Mayambo Hamuta, Kaliri Filteram of Cherry, Nasi. Mayam from the Kudol Thagatchari movie Sigmamina, Vunnadhi Okate Zindagi. Movie si Hindi Daftana, number 1 Dilwala Hatuna Kane. Movie Siginung you by Chelasina, Tali Vasina, Marubamana Maruba Makita, Kadai Fauba, Katopangami habitable Tali movie Musuari Bani. Farimayamda, movie Sigi Wari CD and Potobzaraklage. Movie Ski Wari Diba Matanda, Karigumba, so he will not keep a Yopatarakasu, Mayamna, no vegan have Wapamasi Thagatchari. Movie Sigi Horobamatanda, Equine Ufang Divasi, Sahitara Dangariba, Wasu Sibu Wafangi, Marksu, Ano Way School da Ming Chelatuna, School Adutamna, Markso, Satin Namutublatuna, Makona, Asumasumlai, Mahagasi Yamaka Hena, Inakun by Mung Maktinate, Maramadra Markso, Mapana, Nasidi Tendre. Mahaksu Ahamanito, Masama Tandana Chapatarami, Maramadra Mahaksu, Mafamadura Asumasum Lapumatanda, Mafamadura Ising Tungduna Labor Jagadura Asumasum Lai, Asumasum Lapumatamudura, Mafamadura, Karamalai, Karaduna, Mahaki Marakta Hek Yokilapumatamaduda, Karaduna Mangwanda Ising Soidana Kapsilakani Habisi, Kalubada, Mahak Jamna Pakachaki, Maramadra Mahak Yamna Pakatuna Lepna Lengi Tanjadura, Karatudaki Angangamana. Kali du tapna thau haiduna driver tu da harami mato usumna angang atuna haibatugi matungina mahakso gari du tapna thorduna ising tu magnadi kapsilamde mato usumna angang aduna thonglong watudagi de thoraktuna mangonda bai tormdra chatke angang adra mangonda tawri mong asi yamna friendly oiba mong ni ngasai satin tuptuna lakhiba angang asi maming asina wasu kawi amasung gari tongduna lakhiba angang asi maming asina avi kawi Mato Sumna Makoy and Isu, School to the Yore, School to the Europe Matamda, Mamalava Ani Amagumna, Avina Vasugi, Pampam Kakuna Tamami, Atobo Mamalava Singna, Vasuna Chapo Matamda, the Amatapaman Kitabani Atobo, Avigi Malata Chanhala Duna, Mahasu Puna Pamine, Avigi Marup Singaduga, Wasuga Sutina Hanke, School to the Oediba Oja to Changapo Matamaduda, Angang Singatu Harauna, Oza to the greeting Dowi, Tobutabo. Oda aduna larik hek takwa hawraba matungda angangsingda makoina tawgdaba thabag ama sinarabduna oda uiduna leithokhiba mong aduda angangsing adudi nokpana pungni baijaba habido warami mato usumna school suti tharapa matamda mapa sing aduna angang ani du lobalai avigi mapana mahapu car lobalai amasung wasugi mapana mahapu scooter lobalai Mato usumna mamanaba ani du tinarabanina mapa ani duso makhoi ni khangna chanaba tinaba habidu waike nomadi school class to matamda wasugi wakhal class to badur changkide ma karigi damukta mangduna leribano haiba taragadi ma ki yamna nuna tinjariba marup avi do ngasi school karakhide maramaduna ozana roll call phawa ma roll ado khumkide amasung ozana dun hanjana call matamda ma roll khumki Mahal school lagi wakal nungaitira thulakpugi mawng adu mapana uruba matamda mapana machanupada kaidawre haiduna hangluba matamda ngasi avi laukti haiduna here maram aduna ai wakal nungaiti haiduna mahana mapala tamjai mato usumna wasugi mawng adu uruba matamda mapaduna wakal nungaitira duna avigi mayum tamna wasubu puduna lai wasugi mapana avigi mayum da lakpa matamda kaidawre ngasi avi lauktradi haiduna hangi maduna mapaduna wakal nungaitana ngasi ase Mahaki mamagi laikidaba numidadu oi maramaduna mahak wakal nungaitraduna mamagi mufam manakta chattuna kaptuna lairibani haiduna here wahaidu taruba matamda wasusu wakal yana nungaikide mahaksu mamanaba marupadugi manakta laktuna mamagi mufam manakta kaptuna lairiba avibu themjanaba honaki avibu mahana mafam adurai puthorei amasung avigi wakal nungainabidamukta mahana komiti kaya joke kya tawarduna avigi wakal adubu thaidonaba honaki Bato usumna namit adudagi avi amasung wasu asi yamna luna tinaba marup haibidu warami wasugi machanupi emalai mamingna ramya kawi machin manau makhoi ani se yamna luna tinaduna leibani maramaduna avina su ramyabu mahaki machanupi ni haiduna khali makhoi mayum masi changthok changchin tawna family friend amagona asum leminarakpani avibu school asi mapana card hek thinbani tawgudabu wasu amasung avi asi haujiti luna tinarabanina makhoi ani se school chapa faw makhoi ni maromdom chacharagi haiduna lepi maramaduna wasu amasung avi cycle tongladuna school ka bahore makhoi ani se tana thanaba yadaba maru phaibido maduga chap manakhe nomadi school da satya hariba school adura kharage ngoiba nupa macha amana
वासुदा खुद थाबनी मदुदा अभिना संचलदुना सत्याबु फुथरमी मदुरगिदी पेरेंट्सिंग कौनबदगी मखोय वाफंगनबा हाबदु वरमी सत्यागी ममाना हारक्लेबा से वासुगा सत्यागा फुनाबनी अदुगा अभिना मंगोल फोरिबसे करिगिनो हादुना हांगी मदुरा अभिना नंगना दुयामना वारिबदुना करिगिनो हादुना हापो मतमदा ममादुना महागसे एगी चानुपानी मरमदुना वादे यादना वारिबनी हादुना हरे वहाइदु तारबो मतमदा अभिना मो वासुसे एगी मरुबनी हादुना हरे वहाइदु तारबो मतमदा सत्यासु मार्क सोइबा तारे हारेदुना अभिगा अमुक तिन्नगी हादुना संचिलक्तुना मखोय अहुम अमुक मरुब सानखी मरुब अनिगी पुंसीदा अकाइबा यामना वाबा थौदोक हाइबदो हौजिकति थोलरे हाइबदी अभिगी मपाना अभिबो अचौबा ममिंग चटपा स्कूल अमदा तमहमदा पामबनी मरमदुना महाना मचानुपा अदुबो स्कूल अदुदा तमहनबगीदमक्ता बोर्डिंगदा थामथोखिनबगीदमक्ता सेम सादुना लेखि मतौबदुदा वासुसु वखल यामना नुंगाइतबा हाइबदो वरमी मपाना स्कूल अदुदा मिंग चनबगीदमक्ता होनरक्लिबासि मतमदि यामना कुइरबनी अदुबो एडमिशन असि सुंखंग फंखिदबनी मरमदुना मपा अदुना एडमिशन अदु फंगले हादुना महाना वासुगी मपाला तमजरमी वासुगी मपालसु मदुदी यामना फबा वानी कैनो हादुना मिंग चललुरो हादुना महाना अयाबा पिरमी सोमनाकंददी वासु अमसुंग अभिदी वखल यामना नुंगाइतबा हाइबदो वरमी मतौ असुमना अभिगी मपाना अभिबु मफम अदुदगी पुरदुना ममिंग चटपा अफावबो स्कूल अदुदा तमन्नबगीदमक्ता महाकी गाड़ी अदुदा साइकल अदु हापचलदुना मचानपाबु पुदुना चटपा टाइमिंग अदुदा लंबीदा मी खरा खनबगी मोंग अमा थेंनखि मपाल कुमथलक्तुना मी खनबदु खामतोलिंगै तंजादुदा मचानपादुदी गाड़ी अदुदा यावरमद्रे गाड़ी अदुदा यावरिबा साइकल अदु पुरदुना महाक्ति महाकी मरुप वासुगी मनाक्ताना चेनखिबनी मतौ असुमना मपाल खंजरिबा असी महाकी मचानपासी महाकी मरुपसिंग असी थादोक्तुना चटपसी पामद्रबा माले हादुना खनखि मरमदुना वासु अमसुंग अभि असी कायनहनबा याद्रे खल्लदुना महाना स्कूल अदुदा अमुक हन्ना अंगांग अदुगी मिंग चनबिरमी मदुदा वासुगी मपाना अभिगी मपादा हंगलिबासी ममिंग यामना चटपा स्कूल अदुदा मिंग चनबा फंगबासी लाइबक यामना फबनी करिगिदमक्तुना नंगना सिदैदा हलक्तुना अमुका मिंग चनजलिबसे हादुना हापो मतमदा मपाल खुमलक्लिबासी थमोय हुनिंगाय ओय हाबदी अगी चानुपासी ममा कायनखरे ममा कायनखिबा मतमदा माग यामना कपखि यामना वाखि ममा असी लैरिंगै मतमददि महाग असी यामना हराउजरमबनी मतौ असुमना महाना मरुप अमा थेंगनजरुबा असिदा अइना करिगुंबा मागी मरुप असिदगी महापो सेतोक्तुना पुरुबा तारगदि माग वाखल यामना नुंगाइखररोय यामना अवाबा हाइबदो ओइरनी मरमदुना ममानबसिंग असिगा महाग यामना हराउते यामना लैबदुनि अगी मिना उनिंगलिबसि हाइदुना महाना वासुगी मपादा खुमजखि मदगिदे अभिगी मपाना मखा तारे यंगो अखोइन नहावरिंगै मतमददिने नुसीबा हाइबदी अगी नुसी चानबा नुसी जबन पीदुना हेन मरुवै अदुगा अखोइना हेक चौखलक्तबा खरा मेच्योर रखपा मतम मदुददी अखोइगी पुंसिगी जीविका थीनबना हेन मरुवै हाइदुना खनबनी अदुगा हयें पुंसि चुप्पा लेगदबसिदि अतै करिमता नते मरुब हाइबसिनि हाइदुना हरे मतौ असुमना अंगांसिंग अदु मफम अदुदा पुन्ना लाइक तमखि सिन्नसी सही 19 की मतुंगदा लै सही 19 की मतुंगदा साई हारिबा नुपासना महाकी मरुब कौशिक अमसुंग सत्यादा फोन तौदुना महाकी लुहोंबदा लांगनबैदमक्ता हरे असुम तौदुना मखोय अहुम असी बारमदा थेंगनसि हादुना बारमदा थेंगनै ममालुबसिंग अदु मतम कुइना उनरुद्रबा मतुंगदा मखोय अमु उनबनी मखोयना यु थकपा तारगसु साइदि यु थकते मफम अदुदा महाती जु सतुन लै मखोयना वारी सानरेबासि वासु अमसुंग अभिबुदि बातोन तौखरब्रा हादुना हरे अभिना कदाय लेबिनो खंगदे अदुगा वासुगा वांगानगदबसे एदि तनबु तल्ले हादुना साइना हरे मदुना ममानबसिंग अदुना हारक्लेबासि मखोय अनिसे यामना लुना तिनरमबनी मतौ करमना मखोय अनि कायनखिबनो हाबसे खल्लुबदा यामना अवाबम ओय हादुना ममानबसिंग अदु तक्सी सोंदुना लेरमी मतांग असिदनि अखोयना वासु अमसुंग अभि असि हौजिकति तोंगा तोंगा नखरे मखोय अनि खनखरे हाबसे खंगबा ngami ममानबसिंग अदुना वारी सानबा मतमदा वासुगदि मरमक्ता पाउदि फाउनै अदुबो अभिदि चही मरी सुरे पाउ फाउनलक्तबा हादुना हरे मदुगि अखोयना सिनसि इटलीदा उबा फंगे इटलीदा हौजिकति अभिसु यामना ममिंग चलबा कॉफी शॉप अमा हांगदुना लेरमी मफम मदुरा महाक्सु सेटल तौरक्लिबा असि चही मरीदि फाजिलक्ले मफम मदुरा महाकी ममानबी अमा खंगनै ममिंगना श्रेया कवे श्रेयाना अभिदा अहिंगी पुंग 12 चप चाना मंगोला मेसेज थरक्तुना उनबा यागदरा हादुना हरे वहाइदु तारुबा मतमदा अभिसु थिंथदना श्रेयागी मनाक्ता लै कदोबा यावरबा जानो हादुना हंगबा लै मदुरा श्रेयासु मफम मदुरा कनिमता मोंग हातना लेपतुना लेरमबगी मोंग अदु उरुबा मतमदा पैसा नुसासु पाइरे अदुगा इमुंग मनुसु यामना फरी अदुगा अवाबा अनाबा अयेकपा अमतसु लैते
beer su thaktu lerami habidi wakal yamna nuaina lerami adua ahing asida mafam basida ibu kauri basi aingon nungsi gana haning libra haduna hare wahaidu taruba matamda shreyana madu wana tira sum casual oina kauba yubani haduna hare madura bina khangeda yareda pung bal tara kanseda bukana na message hanage nana hani ubadu tasing haru yare haduna hare wahaidu taruba matamda shreyana nang waina nungsi haduna phongdo rakhi wahaidu taruba matamda avina karida mung hadana hare nupi mana nupa amada nusi haiduna phongdorakpa matam ase yamnadi haraungai oibani adubo aibu ngakpigani ainadi nangbu nusiruba haibido oikide leikide agi thamoida nangi mami leite haiduna hare ayu wahesna nangbu nungai halamdubadi yai adubo aina haribase thamoisen haribani haiduna hare madura sriyana mu makatare matam khara khoni roinai se aduga nangi thamoido honglapri yengu haiduna hare wahaidu taruba matamda avina hare oisu oiroidaba mari sida matam kuina loinaduna kadoruni matam maungnabani aina masina wanda ikaiba pinabidamukta haibasu nate aina pamjabadi nangi matam maungdabaduni madura sriyana masibo asengbarani haiduna hare wahaidu taruba matamda vina aina haigdaba wafamse anambanadi nupina haibini adubu aina ngola ngasidi harage akhoi anisi yamna phaba marup amagumna adumak adum loina sida haiduna hare wahaidu taruba matamda sriyasu mathamoedu mahana lakchinjarajuna momo nokcherami madurigidi shriyana makathare nangisibu ai pamdribara natragana nusiba haibu wahai sida thajaba thamba ngamdribara natragana college nangi khanaba miga lekhibra haiduna hangi wahai taruba matamda avisu ai ayu thanina si haiduna mahak mafam maduragi karimta haramdavida adumak tholakhi mata usumna sinasi pasta lakhi pasta avina college tamningi matamadurai Matamadura wasubu kanaguma mi karana phugani haiduna koitan tanarakpani madura wasusu koichin cheladuna mahaka amada sangki ka aduda tanarakliba mising aduna changpa matamaduda mafam aduda abisu mahaki mamanaba sing aduga loina duna lerami madudagidi abinu tholakduna mahaki mamanaba khuthai haiduna mafam adura lakliba satra sing adubu mahana taptana puthaki avine khwari saujaba haitaragadi mahaki marup oiriba wasubu kanaguma misak amna phurakpa asini maramaduna nupaduna wasuda khut thage tawi tabudabu satyana karigumba wasuda khut tharuba taragadi phibam tadaba tare haiduna khamdokna bahona jaki tabudabu nupaduna wasuda khut tharubadagi avisu changchalaktuna nupadu taptana puthaki madagidi mamanabaduna hare aina ngasaina khamdokna bahona ribse masi thokani haiduna hona khibani haujiti fajaramani ne haiduna hare madagidi nupaduna haraglibasi masi puno masi wasunu thon bangaktani mahal soiba ngaktani haidun hare wahaidu taruba matamda avina hare agi marup basuna kadongai dasu asoiba thaba se toramoi nang soiporamgani aduga matung mano amuhanna nangsu soiganu haiduna sinnasi train station da lai train station akoina ubu fangliba se wasune avine satyane kausikne saine makoi manga ubu fangi masida wasu makoina siop to balaglibani wasusu mafam madudagi thanigi damakta maaki project ama losenabagi damakta mafam madu thadomduna chakhituribani maramaduna mamanaba singaduna mahakbu train station tamna thinbala khibani matawsumna mamanabadu thilamladuna mahak numidangda mamanabadu phone tawi habidi ahamada wana saida phone tawi saida phone tawu matamda makhoigi professor gi mahakki nupi gi baby shower gi da thabak yauri haidun khumai mahaksu upalitrabina phone thami mamanaba kausikta phone tawu matamaduna mahakki nupi ga dance tawduna leibani na phone du packet kide madini mahala mamanaba satyada mu phone tawi satya dusu yu phunda ngauduna lerami satya haribuna pasi yu da khara chopsabana pani madini mahala mu mahakki mamanaba wasuda phone tawu matamdasu phone du parakhide upay litrabni na mahaksu tawphong lapam khangdabadagi mahakki bike adu thodokuna asum lapam matamaduda mahakki mamangda hui ama chanchalakhi hui dubu kannabagi damakta mafam aduda gari thoduna lakleba misakaduna mahakki car aduna mamai thorokpa matamda abigi gari adu thomdankhi abi mafam aduda accident thoi mahakki khudangda khara soi madurigidi saulduna abisu thonawadu haitharo haiduna changchaladuna mahangna thina chege tawba tanjaduda gari thoduna lakleba misakadudi atei kanamta oramdre nupi masak matau phajabi yamna ing tapi ama oidra lerami maramadra mahak nupi aduda yam kanna jam thina cheibidi ngamkhide nupi du gari adudagi tholei amasung mahal tholaktuna sogliba abhi adu kiyam solibano kholibano haibasidi hangdabida hui adu sokpra haiduna mahana hui adugi maputugi malata singchaladuna hui adugi phibam adu hangduna lerami
ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯚꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯄꯨꯔꯛꯄꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯁꯨ ꯑꯩꯁꯨ ꯁꯣꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯪ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯎꯕ ꯐꯪꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯚꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯁꯤꯗꯤ ꯍꯩꯇꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯀꯝꯄꯥꯎꯟꯗꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯅ ꯂꯥꯌꯦꯡꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯚꯤꯕꯨ ꯁꯔꯖꯔꯤ ꯇꯧꯐꯝ ꯑꯗꯨꯗ ꯄꯨꯁꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯖꯅ ꯁ꯭ꯇꯤꯆꯤꯁ ꯄꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯪꯒꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯔꯖꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯔꯁꯁꯤꯡꯗ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯍꯥꯛꯇꯤ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯖꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯚꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗ ꯅꯪ ꯄꯥꯈꯠꯀꯅꯨ ꯑꯩ ꯍꯥꯎꯁ ꯁꯔꯖꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯁꯤ ꯗꯣꯛꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯀꯥꯞꯄꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯤꯗꯥꯛꯀꯤ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯈꯔ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯌꯦꯡꯖꯕꯗꯤ ꯄꯩꯁꯥ ꯄꯤꯔꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯝꯄꯥꯎꯟꯗꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯈꯨꯝꯖꯩ ꯃꯗꯨꯗꯒꯤꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯊꯣꯛꯂꯛꯄ ꯇꯟꯖꯥꯗꯨꯗ ꯑꯚꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯅꯗꯨꯅ ꯑꯝꯇꯪ ꯑꯚꯤꯈꯣ ꯑꯩꯅ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯈꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡ ꯃꯥꯌꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯚꯤꯁꯨ ꯑꯩꯒꯤ ꯃꯤꯡ ꯑꯚꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯃꯥꯌꯥꯒꯤ ꯋꯥꯈꯜ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯚꯤꯗꯤ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯑꯦ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯥꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯁꯣꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯗ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯉꯁꯤꯗꯒꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯗ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯍꯥꯏꯕꯗꯤ ꯒꯤꯇꯥꯔ ꯀꯌꯥꯃꯔꯨꯝ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯚꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯤꯇꯥꯔ ꯑꯃ ꯄꯥꯏꯗꯨꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯒꯤꯇꯥꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯣꯡꯂꯛꯂꯤꯕ ꯒꯤꯇꯥꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯚꯤꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯚꯤꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯖꯔꯨꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗ ꯃꯍꯥꯛ ꯑꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯗꯅ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯎꯅꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯚꯤꯅ ꯋꯥꯗꯨ ꯁꯦꯝꯗꯣꯛꯂꯗꯨꯅ ꯗꯣꯛꯇꯔꯗꯤ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯒꯤ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯨꯝꯃꯤꯅꯤ ꯑꯗꯨꯁꯨ ꯍꯥꯏꯗꯨꯅ ꯃꯥꯌꯥꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯚꯤꯕꯨ ꯑꯥꯏꯁꯀ꯭ꯔꯤꯝ ꯄꯥꯔꯂꯔꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯚꯤꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥ ꯑꯃꯒ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯒ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯗꯨꯅ ꯔꯣꯃꯥꯟꯁ ꯇꯧꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯗꯨꯅ ꯚꯥꯏ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯌꯥꯍꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯦ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯪꯒꯤ ꯇꯦꯂꯦꯟ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯑꯚꯤ ꯑꯃꯁꯨꯡ ꯃꯥꯌꯥꯁꯨ ꯇꯦꯕꯜ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯁꯨ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯃ ꯑꯣꯔꯗꯔ ꯇꯧꯏ ꯑꯃꯁꯨꯡ ꯃꯥꯌꯥꯁꯨ ꯃꯍꯥꯛꯅ ꯆꯥꯅꯕ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯃ ꯑꯣꯔꯗꯔ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤ ꯌꯥꯝꯅꯁꯨ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯔꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ ꯔꯤꯖꯜ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒ ꯇꯧꯕ꯭ꯔꯅꯦ ꯑꯩꯗꯤ ꯅꯪ ꯑꯁꯤ ꯅꯀꯣꯏ ꯅꯔꯥꯡ ꯁꯪꯀꯛ ꯂꯥꯀꯛꯇꯨꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯀ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯅꯪ ꯄꯩꯈꯥꯒ ꯊꯥꯗꯨꯅ ꯃꯥꯔꯛ ꯀꯌꯥꯝ ꯐꯪꯗꯨꯅ ꯊꯕꯛꯀ ꯇꯧꯒꯗꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯒꯤꯇꯥꯔꯒ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯗꯤ ꯁꯨꯛꯊꯥꯕꯨ ꯊꯥꯖꯔꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
Nang music pambra haduna mayan hangi madura abhina hoi pami aduga music asina agi passion ni agi future ni habidi hairu adubu music asi agi pusidadi adumak sago naduna leradabani haduna hare madura di maya nangdi music pambra haduna hangi madura yamna ngangna karigino mahana maya haduna karuli base aingonda ngasai ngai di doctor haduna karombani haduna khanjaki madura abhina hare ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯁꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯁꯣꯝꯒꯥꯅ ꯍꯥꯏꯗꯨꯅ ꯀꯧꯅꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯤꯡ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯀꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯄꯣꯔꯛꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯄꯣꯔꯛꯄ ꯃꯇꯝꯗ ꯃꯌꯥꯗ ꯄꯤꯔꯤꯕ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯤ ꯐ꯭ꯂꯦꯚꯔ ꯑꯁꯤ ꯇꯣꯉꯥꯟꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗꯨꯒ ꯆꯥꯟꯅꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯁꯨ ꯐꯔꯦ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯦꯗꯖꯁט ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯗꯨꯗ ꯑꯚꯤꯅ ꯀꯩꯗꯧꯕ ꯑꯦꯗꯖꯁט ꯇꯧꯗꯣꯔꯤꯕꯅꯣ ꯅꯪꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯄꯣꯠ ꯑꯗꯨ ꯑꯗꯨꯃꯛ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯁꯤꯟꯇꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯦꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯤꯈꯤ ꯃꯗꯨꯒꯤ ꯑꯚꯤꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃ ꯍꯦꯛꯇ ꯄꯤꯔꯒ ꯅꯪꯅ ꯑꯦꯗꯖꯁט ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯍꯦꯛꯇ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤꯗꯨꯕꯣ ꯃꯁꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯗ ꯂꯥꯏꯁꯪꯗ ꯄ꯭ꯔꯁꯥꯗꯤ ꯌꯦꯟꯕꯒꯤ ꯇꯥꯏꯞꯇ ꯄꯤꯔꯛꯄꯗꯨꯕꯨ ꯍꯦꯛꯇ ꯂꯧꯕ ꯍꯧꯅꯕ꯭ꯔꯅꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯌꯥꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯑꯦꯗꯖꯁꯃꯦꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯗꯖꯁꯃꯦꯟꯁꯦ ꯁꯨꯝ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯕꯅꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃ꯭ꯌꯨꯖꯤꯛꯀ ꯁꯥꯒꯣꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯐꯥꯎꯅꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯃꯁꯤ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯋꯦꯇꯔꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯥꯒꯗꯕ ꯕꯇꯔ ꯁ꯭ꯀꯣꯆ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯍꯤꯗꯥꯛ ꯀꯥꯞꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯅ ꯑꯚꯤꯗ ꯍꯪꯉꯤ ꯃꯗꯨꯗ ꯑꯚꯤꯁꯨ ꯀꯥꯞꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯤ ꯃꯗꯨꯗ ꯀꯥꯞꯇ꯭ꯔꯤꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯂꯥꯛꯑꯣ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯀꯥꯞꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯚꯤꯗ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯚꯤꯁꯨ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯚꯤꯕꯨ ꯍꯤꯗꯥꯛ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯀꯦꯖꯨꯋꯦꯂꯤꯇꯤꯗꯨꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ 3rd degree burn ꯇꯧꯕꯒꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯌꯥꯁꯨ ꯆꯪꯁꯤꯜꯂꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯚꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯁꯤ ꯀꯝꯗꯧꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯅ ꯍꯪꯕ ꯃꯇꯝꯗ ꯆꯦꯆꯦ ꯑꯩꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯆꯥ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯈꯣꯡ ꯑꯁꯤ ꯂꯩꯊꯦꯛꯈꯤꯗꯨꯅ ꯆꯥ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯈꯤꯗꯨꯅ ꯒ꯭ꯂꯥꯁ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯑꯁꯥꯕ ꯏꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯩꯖꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤ ꯑꯃꯁꯨꯡ ꯃꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯣꯛꯄꯁꯤ ꯌꯥꯝꯅ ꯊꯨꯅ ꯐꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯛ ꯐꯕꯒ ꯑꯩ ꯆꯠꯂꯗꯕꯅꯤ ꯃꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦꯅ ꯑꯩꯁꯨ ꯆꯠꯄ ꯌꯥꯔꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯌꯥꯅ ꯅꯪ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯅꯪ ꯅꯣꯡ ꯅꯤꯅꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯁꯤ ꯑꯩꯅ ꯌꯦꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤ ꯑꯃꯁꯨꯡ ꯃꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯊꯕꯛ ꯃꯐꯝꯗ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯚꯤ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄꯅꯤ ꯑꯚꯤꯅ ꯐꯣꯟ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯐꯣन ꯑꯗꯨ ꯂꯥꯎꯗ ꯊꯝꯗ꯭ꯔꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯩ 2 ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯅ ꯁꯥꯎꯗꯨꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯇꯣꯝꯕ ꯑꯗꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯕꯛ ꯇꯧꯍꯜꯂꯨ ꯉꯁꯤꯗꯒꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯊꯥꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯄꯩꯁꯥ ꯐꯪꯂꯔꯣꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯚꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯦꯝꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯁ꯭ꯀꯨꯜ ꯆꯠꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯈꯣꯔꯁ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯄꯥꯝꯗꯦ ꯑꯩꯒꯤ ꯃꯄꯨꯅ ꯍꯣꯇꯦꯜꯗ ꯅꯣꯡ ꯐꯥꯗꯣꯛ ꯐꯨꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯖꯥꯅ ꯐꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯚꯤ ꯑꯃꯁꯨꯡ ꯃꯌꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯪꯉꯣꯟꯗꯗꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯅꯨꯡꯇꯤꯒꯤ ꯐꯨꯏ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤ ꯑꯃꯁꯨꯡ ꯃꯌꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯈꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯅ ꯈꯨꯝꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯄꯥꯏꯗꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯌꯥꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯗꯅꯦ ꯑꯣꯖꯥꯅ ꯐꯨꯗꯕꯅꯤ ꯃꯗꯨꯗꯒꯤ ꯑꯚꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯖꯥꯅ ꯐꯨꯗꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯅꯒꯦ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥꯅ ꯐꯨꯕ ꯇꯥꯔꯒꯗꯤ ꯍꯦꯛ ꯇꯣꯛꯊꯣꯛꯎ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯐꯨꯗꯅꯕꯗꯨꯒꯤ ꯔꯤꯛꯁꯇꯨꯗꯤ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯁ꯭ꯀꯨꯜ ꯀꯥꯕꯁꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏꯈꯤ
ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯚꯤꯅ ꯃꯍꯥꯛꯀꯤ ꯀꯟꯇꯦꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯡ ꯆꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯪꯒꯗꯕ ꯈꯣꯠꯀꯗꯕꯁꯤꯡ ꯑꯗꯨ ꯑꯚꯤꯅ ꯂꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯈꯤ ꯃꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯑꯚꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯈꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯅ ꯈꯨꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯅ ꯍꯥꯏꯔꯦ ꯅꯪꯗꯤ ꯔꯣꯛ ꯁ꯭ꯇꯥꯔ ꯃꯥꯜꯂꯤꯅꯦ ꯅꯪꯗꯤ ꯏꯁꯩꯒ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯄꯥꯔꯇꯤ ꯇꯧꯕꯁꯦ ꯑꯩꯗꯤ ꯑꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯥꯔꯇꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯌꯥꯗꯤ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯃꯗꯨꯗ ꯑꯚꯤꯅ ꯑꯩꯗꯤ ꯄꯥꯔꯇꯤ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯄꯥꯝꯗꯦꯗ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯚꯤ ꯑꯃꯁꯨꯡ ꯃꯌꯥ ꯑꯁꯤ ꯇꯠꯇꯅ ꯎꯅꯔꯛꯏ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯨꯝ ꯇꯣꯏ ꯇꯣꯏꯅ ꯁꯥꯟꯅꯔꯛꯏ ꯑꯚꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯆꯥꯎꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯌꯥꯗꯤ ꯑꯚꯤꯗ ꯀꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯃꯌꯥꯗ ꯃꯍꯥꯛꯀꯤ ꯕꯦꯟ ꯑꯃ ꯂꯩ ꯕꯦꯟ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤ ꯃꯗꯨꯗ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯚꯤꯒꯤ ꯃꯅꯥꯛꯇ ꯃꯌꯥꯁꯨ ꯂꯥꯛꯈꯤ ꯑꯚꯤꯅ ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯌꯥ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯚꯤꯁꯨ ꯌꯥꯝꯅ ꯉꯛꯆꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯤꯍꯔꯁꯦꯜ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯚꯤ ꯑꯃꯁꯨꯡ ꯃꯌꯥ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯌꯥꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯒꯥꯔꯤꯅ ꯊꯣꯝꯇꯠꯄꯤꯔꯝꯕꯗꯨ ꯃꯌꯥꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯌꯥꯅ ꯅꯃꯥꯟꯅꯕꯁꯤꯡꯗꯕꯨ ꯑꯗꯨꯝꯅ ꯀꯅꯥꯅꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯋꯥꯔꯧꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯝꯅ ꯈꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯃꯌꯥꯗ ꯏꯁꯩ ꯇꯥꯕ ꯈꯛꯇꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯏ ꯇꯥꯕꯁꯨ ꯄꯥꯝꯃꯤ ꯁꯛꯄꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯤꯇꯥ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯃꯌꯨꯝꯗ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯐꯅꯌꯥꯝꯂꯛ ꯇꯧꯔꯨꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯌꯥꯝꯅ ꯉꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯊꯦꯡꯅꯔꯤꯕꯁꯤ ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯄꯥꯔꯇꯤꯒ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯅꯪꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯌꯥꯗꯤ ꯃꯊꯟꯇ ꯏꯀꯥꯏꯖꯔꯞ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁꯩ ꯁꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯁꯛꯎ ꯌꯥꯏ ꯇꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯌꯥꯅ ꯉꯁꯤꯗꯤ ꯁꯛꯑꯔꯣꯏ ꯅꯣꯡꯃ ꯁꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯌꯥꯁꯨ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯑꯚꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯂꯥꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇ ꯀꯣꯏꯊꯣꯔꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯚꯤꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯌꯥꯗ ꯁꯨꯝ ꯅꯛꯁꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯃꯌꯥꯕꯨ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯌꯥꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯔꯤꯍꯔꯁꯦꯜ ꯆꯠꯂꯨꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯇꯠꯇꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯉꯛꯏ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯈꯤꯡꯂꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯒꯤ ꯃꯌꯥꯅ ꯑꯚꯤꯕꯨ ꯀꯧꯈꯤ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯚꯤ ꯂꯥꯛꯈꯤ ꯀꯩꯗꯧꯔꯦ ꯑꯁꯨꯛ ꯊꯦꯡꯅ ꯀꯧꯔꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯑꯚꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯀꯔꯝꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯝꯅ ꯍꯥꯊꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏ ꯕꯕꯥꯗ ꯇꯝꯂꯨꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯌꯥꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯀꯥꯔꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯔꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯥꯔ ꯑꯗꯨꯗ ꯑꯚꯤꯅ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯑꯚꯤꯒ ꯒꯥꯔꯤ ꯊꯦꯡꯒꯥꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯐꯩꯅꯥꯝ ꯁꯣꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯔ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯇꯣꯂꯣꯞ ꯐꯪꯉꯛꯄ ꯑꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯈꯔ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤ ꯑꯁꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯌꯦꯡꯉꯒ ꯒꯥꯔꯤꯁꯤ ꯁꯦꯝꯅꯕ ꯑꯝꯇ ꯇꯧꯕꯤꯌꯨ ꯃꯁꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯚꯤꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯇꯥꯗ꯭ꯔꯦ ꯃꯁꯤꯒꯤꯗꯤ ꯁ꯭ꯄꯤꯌꯔ ꯄꯥꯔꯠꯁꯨ ꯊꯤꯕ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯃꯇꯧ ꯀꯔꯝꯅꯕꯨ ꯁꯦꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯅ ꯅꯪꯅ ꯊꯣꯡꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯚꯤꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯊꯣꯟꯕꯅꯦꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯃꯅ ꯅꯪꯅ ꯊꯣꯟꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯥꯟꯅ ꯈꯟꯈꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯌꯥ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯟꯕꯅꯤ ꯃꯗꯨꯗ ꯑꯚꯤꯅ ꯁꯤꯁꯇꯔ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ ꯇꯣꯄꯤꯛꯁꯦ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯩ ꯃꯌꯥꯅ ꯀꯝꯗꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯏ ꯃꯗꯨꯗ ꯑꯚꯤꯅ ꯐꯔꯦꯁꯦ ꯑꯩ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯒꯥꯔꯤꯁꯤ ꯌꯥꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯤꯍꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡꯗꯁꯨ ꯕꯦꯔꯥ ꯀꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯕꯤꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯒꯥꯔꯤꯁꯤ ꯃꯅꯨꯡꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯃꯄꯥꯟꯗꯕꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯅ ꯈꯨꯝꯃꯤ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯆꯪꯁꯤꯜꯂꯗꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯃꯁꯥ ꯐꯥꯎꯕ ꯌꯥꯎꯅ ꯃꯍꯥꯛ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯈꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯒꯥꯔꯤꯁꯤ ꯄꯨꯔꯒ ꯁꯦꯝꯍꯜꯂꯨꯔꯒꯦ ꯃꯄꯥꯟꯗꯒꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯒꯤ ꯃꯄꯥꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗ ꯃꯍꯥꯛꯅ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯥꯗꯨꯗ ꯊꯦꯠꯂꯤꯕ ꯐꯖ ꯐꯖꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯌꯥꯝꯅ ꯐꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯒ ꯊꯝꯅꯗꯨꯅ ꯃꯥꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯕꯤꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯕꯤꯁꯨ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯑꯕꯤꯕꯨ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯩ ꯃꯄꯥꯗꯨꯅ ꯅꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯇꯤ ꯀꯩ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯉꯥꯏꯍꯥꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯣꯟꯅ ꯇꯩꯅꯅ ꯈꯨꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯗꯤ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯍꯥꯡꯉꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯎꯁ ꯍꯁꯕꯦꯟꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯒꯤꯗꯤ ꯃꯥꯌꯥꯒꯤ ꯔꯨꯝꯃꯦꯠ ꯑꯗꯨ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕꯅ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯇꯔ ꯊꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯂꯥꯏꯇꯔ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯇꯔ ꯑꯁꯤꯗꯤ ꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯕ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯤꯅꯤꯅꯦ ꯑꯩ ꯊꯤꯔꯤꯕꯁꯦ ꯃꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯇꯔ ꯑꯁꯤ ꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯕꯥꯔꯊꯗꯦ ꯀꯦꯟꯗꯜ ꯆꯨꯈꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯕꯥꯔꯊꯗꯦꯅꯣ ꯀꯔꯝ ꯀꯥꯟꯒꯤ ꯕꯥꯔꯊꯗꯦꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯔꯊꯗꯦ ꯂꯥꯛꯂꯀꯥꯟꯗ ꯆꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯌꯥꯏ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯅꯪꯒꯤ ꯔꯨꯝꯃꯦꯠ ꯑꯁꯤ ꯂꯣꯏꯅꯕ ꯐꯔꯛ ꯇꯥꯒꯅꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯕꯤꯁꯨ ꯒꯥꯔꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯃꯍꯥꯛꯅ ꯁꯣ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯁꯣ ꯑꯗꯨ ꯃꯌꯥꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯥꯏꯕꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯗꯒꯤꯗꯤ ꯑꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯃꯥꯡꯗꯤ ꯐꯖꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯗꯨꯅ ꯃꯅꯤꯡꯗ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯅꯤꯡꯗ ꯊꯣꯛꯂꯤꯕꯗꯨ ꯐꯤꯕꯝ ꯆꯥꯔꯝꯃꯔꯣꯏ ꯈꯜꯂꯗꯨꯅ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯕꯕꯥꯒꯤ ꯒꯤꯐꯅꯤ ꯍꯥꯏꯗꯨꯅ ꯏꯪꯂꯤꯁꯇ ꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯆꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯕꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯜꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ